China Malayang Hanbo in engine Humpan Satiba Makalgi Tarksuba generation fighter jet Puturok Badagi, America Gilching Basing Tumba Sabayana Kitri Hide. Tarksuba generation engine Humpan fighter jet Asigi Han Saktam social media the viral in China Tadora Kiban. Fighter jet as Amutang Tau Han Kiban Saran kilometer Sinipalom Hena Paibangami Hide. Loinana, Malayang quite the advanced order of Tarksuba generation fighter jet Makalamani Hide. Panbiabadi. Hauji Maling will back the Turks of fighter just Hananabagi Tabak from Packet Rabasu, Hauji Pawbi oin the my partner put up than a lane ribbon. America oin a Turks of generation F-47 fighter jet Makalasi, like Ibisahi Kunja 2020 at Pawgi Manunda, put up Namnaba Yamna Kana Hotnari Ben Hainasu, report as not conductly. Salibisahi Kunja 2026 the Home Subu Waluar took the Yahin Akiba Poundram Labasu, Home Subuar took La Haina. Expert in a Pungdukle. America geopolitical expert over Belina Chak on a Pundur Kibada, Malim quite the Pawali Balibak, America, China, Amidi Russiana, Hauji Malim the home to Walu Tohan by Yai Hibisi, Chupam Pandri. Adu Ukraine, Russia, America, Iran, Israel, Iran, India, Pakistan, China, Taiwan, Amdi, Europe, Russiana Chingbalibak sing Markta Town, Katnak Panamaram Oerega, Malim the home to War Tolakadra Hibiki Town, Akibale Ramban. Highly Balibaking a chicken mark the Hoki Bisay Karatagi Hona, land talk with the town among at the top of the Maram Oerega, Makatan land to Pam Naktaban. America, China, Amadi Russia, highly Balibak home machina, Mapung when land from Sindrabadi, Maliam home Subuar Sutok Loy. Karim Balibak home machine land the Oshilak Labadi, home Subuar Tolakpusiariban. Adu China, Taiwan, the land direct Labadi, Maliam home Subuar Sida, Tokloy Hirabasu. Japan, America, North Korea, Amadi, South Korea, Chingmalibak Sinda, Lalas Yoshlik Abadi, Home Subulanzo Tolok Nabagi, Maramam Oigani Hide. Maliam de la Balibaxing, Mark Nuclear Kulai later Balibaxing Su, Kulai is Lainaba, Yamnakan Hot Luinana, cyber attack Amadi space attacks at Tabungam Nanabag advanced Oidaba, Lang technology developed Toropan Maram Oirega, Matam Amadi Hector Toninda, Achobulanza, Omadi Adumak Tolok Haina, Hiramasi Matang expansion of Pondukli. Global Support Power Index की लिस्ट मलेमगी मतिक मयाई लेरी हाइरिबा अमेरिका बु चाइना न माइथीबा पिबंगमबगी थाक्ता यौरखरे हाइना एक्सपर्ट्सनो फोंदोकले रिपोर्ट असिगी मतुंग इना ब्रांड फाइनेंस सॉफ्ट पावर की ओइब लिस्ट असिदा अमेरिका ना चामगी मनुंगदा स्कोर 74.9 फंगदुना ख्वाइदगी अवांग थाक्ता लेरी अदुगा चाइना न चामगी मनुंगदा 73.5 फंगदुना अनिसुबा मिलिटरी ख्वाइदगी मतिक मयाई लेबा ओइरी Global Soft Power Index Siki list India gi onedi score chamagi manungda nipuni pankhak phangduna konthani toi chuba position the lady. Aduga India ga achobu yekna baleba oiriba asigi list nabu maphum mari chuba position the lady. Loina Global Soft Power Index ki report si semkiba matamda maling balebak chamaga mawda humdoi rongi military gi matik ma yenglaga semki bulis amani haile. Data sigi matung ina Global Soft Power Index na Haiba quite a matic lady, Haiba military labaxing, listen like Matamda. Labaxing other the labor non tug like Ka Amadi, Samudagi lam the land of Sinag double colliding, Kayam lay Amadi, economy people Karam among the lady hibernating or pumping, young like a young cookness like by report money hide. Report a sigimatung ina Japan highly labak achisu score Samagi Manunda 70.6 Pangduna, home superposition the lady. Mari Shobu score Samagi Manunda 69.2 Pangduna, Britain oil. Adu report a check Karam among the Shemli Bono Hibi Wankaya Maling Libaxing Hungary. Maramdi, India Gum Lava Sokola Balibakaji, a top of military matic may lay Balibaxing list Shemlapo Matamda, top 5 Kimang the Salabalibak Amani, Adubo. High report study Indiana Contani to Subo position the Lake Pazi, Ngak Amani Hainesu, Nakalam from the Amakan. Kumja 2050 power the Maliam the million 3.8 Romna akan ba maysa extreme heat mayuk na bayay hayri. Kudong cha da basi tropical lebaksing ni hena chaiting phang bosi yai. Masigi chaiting asi malim aing balibaksing da jungak thok na ba chaksin thong lokap pa mathau tai haina phungdok re. Extreme heat asina Brazil, Indonesia amadi Nigeria gum achok balibaksing da kuli haibadi ing than na ba mechin thambagi thorang mayama mathau tarakani hayri. Adu hayri bum phamching asida Mia crore kaya the air conditioner ching banatraga Maisa Tinanab Ate Tarok Matalitri Bani Haidi. Amaromda, Akanba Maisa Sina Nongmonini Hena Sarpamatamda, Canada, Russia Amadi, Finland Gumbahana Saram the Libaxinda,
अचौब चैथेंग अमा पीरगनी हाइना यूनिवर्सिटी ऑफ ऑक्सफोर्ड की साइंटिस्टना हाइरे यूनिवर्सिटी ऑफ ऑक्सफोर्ड की स्टडी असिन उलिबदी टेम्परेचर लेप्तन हेंगलक असिन मरम ओइरग मैसागी चांग असिना अतै जीव पानबसिंग नतना मिओइब खुनाइदा हेन अवाब पीगनी क्लाइमेट चेंज की मरम ओइदुन हेंगलइबा हीट वेव असिना कूलिंग गुंबा एनर्जी हाइबदी मई हेन मथौ तरकनी मरम बसिना सस्टेनेबल ओइबा एसी अमदी पैसिव कूलिंग गुंबा इंफ्रास्ट्रक्चर थुना इन्वेस्टमेंट तौ मथौ ताई अकन मैसाद कुइन लेब असिन मरम ओइरग ऑर्गन फेलर अमदी मी सिब फाव थोहलक याय मदुन मरम ओइरग मैसा सिबु साइलेंट किलर अम ओइनस लौबु याय हाइदि रिसर्च असिन अकन वफम थमलदुना हाइदिबदी मालेम असि प्री इंडस्ट्रियल टेम्परेचर दगी 1.5 सेल्सियस हेंगलकपन मरम ओइरगा सही खरा असिद मसिबु ngakthoknanaba thabuk lokhatpa yamna maru oiba matamni adu asingwa phibam asidagi ngakthoknanaba malem ayingba mafamsingda khundariba miyosingna phibam asidagi ngakthoknanaba thorang amata lokhattana hoji phawbu leibasi yamna lebak thibani hai malem khwaidagi senjaw paiba lebak singi manungda am oiriba dubai da yamna angakpa mongda sanagi city semgolokpa loinana lairak khulak phawbada sanagi semgotpa horakre hai report asigi matung ina दुबई गवर्नमेंट पैखलइबा थोरांग असि न्यू दुबई गोल्ड डिस्ट्रिक्ट हाइन खंगनबा प्रोजेक्ट असि मनुंग चना पैखलकपनि हाइरि प्रोजेक्ट असि दुबई गवर्नमेंट मालेम गी ओइन दुबई हाइबा लेबा असि सना अमदि लिकोन गी हब अम ओइनबगी मंगलांद पैखलखिबन दुबई गी सना गी सिटी हाइन मिंथोलबा मफम असिदा यामद्रबदा सना खकी ओइबा रिटेलर लिसिंग अमरोम हेन लै थोरांग असि दुबई न पैखलखरे ताबदगी मलिंग बलेबाकसिंगना दुबई गी सिटी अदुबु सिटी ऑफ गोल्ड हाइन मिंथोलकरे हाइरि दुबई डिपार्टमेंट ऑफ इकोनॉमी एंड टूरिज्म न प्रोजेक्ट असी अथुबु मतम द माइ पकन मियाम द खुशिन न बंगम लगनी हाइनसु रिपोर्ट असिन मखा तारि चखलपगी मतुंग न अल्बानिया हाइरिब लेबाक असिना लेबाक असिद चथरिब करप्शन थिंग ngamnanabagi pandam da thamkiba artificial intelligence haibidi AI minister na corruption chathari haibagi chingna blerakpadagi mari lena official sing albania gi police na house arrest tawduna phajin kre haide panbe abadi Albania government laibak hida chathariba corruption thingnanabagi damakta thamkiba AI minister bu semkiba National Information Agency gi marwai official anina AI minister adubu siznaraga corruption chathrambani hainasu pawoshin makhatar Nepal da maleng khwaidagi sathiba British secret agency AI6 ki agent leirambadagi angakpa poknakhre haire report asigi matung ina British secret agency MI6 ki agent Lord Ashcroft haugiba nimit kharani asida Nepal da leiri haibasi miyam khangnarkiban panbayabadi Lord Ashcroft hairiba miyo asi British ki secret agency am oiriba MI6 ka yam nakna thabuk tominaba miyo amani Lord Ashcroft hairiba misak asi laibak amgi lengak amu tuhanba amadi thugaibadi yam haisingum misak amani ningsingbayabadi mamang sahid Nepal da achaw ihuwa mathokpadagi KP Sharma Oli gi government kaikiban India gi secret agency rogi hanagi agent la phi bisna phungduropagi matung ina Nepal da laiba Prokha International gi oiba airport ta haukiba numit humni rom asida yamna lonna thupna private jet amma laiba khenaki hen ngaklibadi Nepal gi Prokha International airport ta private jet amma leiri haibagi pawsi Nepal government khanglamde malem gi khwaidagi sathiraba British secret agency am oiriba MI6 ki agent Nepal da karigidamuk da lonna thupna layam libon haibagi wang miyam da lakhre India gi hanagi secret agency Lucky Bisna British secret agency MI6 ki agent Lord Ashcroft asi Nepal gi hanagi Prime Minister OP Sharma Oli ga nakna lei haina paw phangli lenga kaibadigi awaba taraba OP Sharma ga secret agent Lord ka amukana mataw kramna nakna leiminari bano haibisisu miyam gi wang am oiri thawung asina Nepal da anubo political gi oiba achaw ahongwa malak nagatra haina chingnari panbayabadi Nepal sahi sigi lakadoriba maski tang manga da mikhal pangthokadoriban hauki basida KP Oli Sharma amungana laibak asigi oibalu chingba am oina laknana ba khotna piyai haina pawoshin makhata Japan lenga ki data am da hauki basai 2025 ta laibak adugi angangna masa matumta sibagi changasu wangkhalakhibaga loinana sahi asida angang changaga kunthani thoiro masa matamta chijaduna sibagi changwangki hairi mamang sahi ga changdamna dun yengo matamda saruk hum hena angang sing masa matumta chijaki haina Tokyo da leiba Kido News na report tawri angang sing masa matomda chijabagi changasi kumjali semaga samapan marphudagi khwaidagi wang oikhrabasu lebak aduda tapna tapna angang masa matomda chijabagi changasi changchatto oina hantarakhiban masa matomda chijabadu ahan boina lising kungi makhad leiki
Angangsing COVID-19 laichat lakhibadagi masa matomda sijabagi chang asi wangkhalakhibaga loinana sahigi oina angang changwagi mathakta masa matomda sijakibani hai. Mamang sahida senior high school gi mahiroi sahumgo yangkhaini toi masa matomda sijakhaba matungda junior high school gi mahiroi chamaga humdra amadi elementary school gi mahiroi tarasu masa matomda sijaki hai. Nupa nupi oini yengnaba matamda masa matomda sijakiba mioi changagi manungda nupi chaniga humdra tret amadi nupa chaniga yangkhai manga oiki. Angangsing adu school haksel amadi imung manunggi oiba thodok othoksina maram oiraga masa matomda sijab oirangbani hai. Japan gi non-profit amadi civil society sector da tengbang naba NPO center na thadorak report amagi matung inadi inkhalakliba nahasing asi Japan da masa matomda sijaklib asi tongan maram kaya dagi ni hai. Ana laying da chaun khudong chagadaba mongda puthok puchin tawba yaba portable laboratory ama Washington State University gi researching senggot kha. Smartphone da sinagadaba laboratory makhal asina matam amukta da sample kaya amasu analyze tawraga cancer laina khangdok ngami hai. Ana laying mari lainana khudakta test tawraga khudakta result khangba haibasi mioi khudimaki apamban. Washington State University School of Mechanical and Materials Engineering da assistant professor oiba Li amadi mahaki kangbuna channel nipan yawba smartphone spectrometer ama semgotlami. Haiba smartphone spectrometer aduna lungs, prostate, liver, breast amadi epithelial cancer gi biomarker oiba interleukin 6 haibadi IL6 khangdok ngam. Spectrometer asi laboratory leijadaba clinic amadi hospital sing loinana khunggangi manung hanjin mafamda practice tawriba doctor singda chauna kanaba piragani haina School of Mechanical and Material Engineering assistant professor oiriba Li na phungdokki. Athapa mafamda laboratory gi polam oiba punamak suna puraga laying chappa haibasi oithokloida wafamni. Maram maduna anauba smartphone spectrometer asi patient amadi doctor animukti yamna chauna khudong chaba piragan. Hanadagi hauna smartphone spectrometer kaya amasu lay adubo maduna matam amukta da sample amadagi hena test tawba yade. Nauna putholiba multi-channel spectrometer asidi ilisa ko ba test makhal ama sinnaraga matam amukta da tongan ba sample makhal nipan hena changing tawbu ngami. Puthok pusin tawbadi yamna laiba spectrometer asina cancer laina khangdokpa amadi layengba da chawna khudong chaba piragani haina Biolancer and the Bioelectrics Journal da phonglakpa study report amana hai. Channel nipan yawba spectrometer asida tongan ba sample nipan matam amukta da punna test tawbu yai. Natragan sample amada tongan ba test makal nipan matam amukta da tawbu yai. System masi hojimaki oinadi iPhone 5 khakta da sinabi yagani. Adubu smartphone makal khudimukta sinaba yananaba akanwa mongda thorang tawri hai. Tingmangamdaba mongda hakchangi cell sing masing hengalaktuna akoibagi tissue singda sandokhibagi thawngsingbu cancer laina haina ju khangne. Hakchangi mafam amadagi hekta cancer oirakpi yai. Ariba amasung amangata thoklaba cell sing sikhaba matungda anuba kaya ama semgulaki. Sifam thokpa ariba cell sing adumang hingduna leibaga loinana mathau tadaba mongda anuba cell sing semgulakpadagi tumor oiraki. Cancer haibasi genetic oiba disease makhal amani cell sing maram oiraga mathau tawbagi mong control tawriba jinda asoiba leibadagi laina asi oirakpani. Karimba akoibagi phibamna DNA da amangata thokhanduna cancer ohelakpasu yai haina report asina makhatari. Miyamda khanganjaba ama Impact TV News Channel asida tongan hiram singi matangda advertise tawbiningba miyoi singi oina yamna chawna offer pizari. Akaknaba numit kharani gi oiba offer ni maram aduna advertise tawbiningba miyoi singna offer asigi khudong chaba lawbiyu. Hiram asigi matangda apamba miyoi singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina Impact TV News ki maikaidagi miyamda appeal tawjari.